ngasi ayuk phongkiba tongan Manipuri siphongsing amasum thokiba thawdo wathoksingdagi maruoiba I pausing khonggasaraga Manipur top channel gi maikedi gi myamna thamjagi ahanbada Mikhal pangtokkodaribi state manga gi manungda Manipur na khwaidagi vaccine kapa hanthari coronavirus na mi sibigi sangdasu Manipur na khwaidagi wangbo oidi state manga gi Mikhal mathangta February dagi horga March gi ahanba sayol fawda pangtokkodariba sida Manipur na khwaidagi yamna vaccine kapa gi sang hanthaba state oidi mi sibigi sangda yengbadasu Manipur na khwaidagi yamna siri India government na piba data gi matung ina Mikhal pangtokkodaribi state manga Punjab Manipur Uttar Pradesh Uttarakhand amasung Goa gi oina vaccine kap gi sang asi Manipur na khwaidagi nemboidi data adu gi matung ina Manipur na ahanba dose sara 57.40 amasung anisuba dose 43.40 khakta kapangamli masigi manung da sahi taraga manga dagi taraga nipan phawb gi manung da vaccine kap gi sang asi sada nipan khakta ma oidi mi sibigi sang da yengbadasu Manipur na state manga ki khwaidagi mangjin thana sada 1.08 oidi data adugi matung ina Goa na vaccine ahanba dose sada sama kapkhre anisuba dose na sada maudraga humdai kapkhre state asida sahi taraga manga dagi na taraga ni pan fawgi manungda leiba mi sada yankhai ga humdoi vaccine kapkhre state asida mi sibigi sanga si sada 0.11 ni Goa gi matungda Uttarakhand ahanba dose sada 98.80 amasum anisuba dose sada 85 vaccine kapkhre masigi mathakta sahi taraga manga dagina taraga nipan phawgi manungda leiba mi sada yankhai ga mari vaccine kapkhre state asida mi sibigi sanga si sada 0.12 ori mi sibigi sangda yengbada Mikhal pangtokkodaribi state manga sigi manungda Uttar Pradesh na khwaidagi nemboidi state asida mi sibigi sanga si sada 0.04 ori amasum state asida apunma misingi sada 91.90 ahanba dose aduga sada 56.14 anisuba dose ki vaccine kapre state asida sei taraga manga dagina taraga nipan phawgi manungda leiba mi sada kuntraga mathoi vaccine kapre Punjab ki enemy sibigi sang asi sada 0.13 oidi state asida ahanba dose ki vaccine sada 78.30 amasum anisuba dose ki vaccine sada 46.20 kapre sei taraga manga dagina taraga nipan phawgi manungda leiba mi sada manga kapre Panmayai election commission gi maikidigi maruoiba Manipur amasum Punjab ta Mikhal asigi mahoindana vaccination gi thaba thujin hanana ba haikibani election commission na thasi taraga manga pangtokiba review meeting da state singa sida Mikhal pangtokringai gi mamangda ahanba amasum anisuba dose ki vaccine kap gi sang wakhat hanaba gi dama akhanaba thorang laukhanaba haikibani ECI gi maikidigi state singi vaccination gi sang asi yenglaga rally amasum campaign gi matangna komthokpagi wafam asi lepkani haba wafam su phongdokpa lekhrabani ECI election commission of India na Mikhal gi matam laukthokpaga loinana January 15 fawba political party amasum candidate singna Mikhal gi campaign tawba rally pangthokpa amasum atai makhal amatagi campaign tawbigi athingba thamkhraba matungda makhatana January 19 fawba athingba du sangdokhibani haina spali makhasa tarakpoina topa marueba pawkhrana Mikhal gi damak CAPF company kunga manga thunglare CEO lupa crore kunga nipan henbagi potlamsing fagat pangangkhre Manipur gi Mikhal gi matam hek laukthokibadagi ngasi fawbda sel oina lupa lakh yankhai yauna lupa crore kunga nipan henbagi potlamsing fagat pangangkhre Mikhal gi damak Central Armed Police Force CAPF company kunga manga Manipur da thunglakre thasigi manungda atopa company kun lomsu thunglaragani haina ayamba company sing February manungda yorakani haibagi thajbale haidi Lampel Pata Labor Chief Electoral Officer ki Office Conference Hall pangtokiba pawgi mifamda Chief Electoral Officer Manipur Rajesh Agrawal nai January 9 Election Commission of India na Mikhal gi matam laukthokraba matungda khudaktagi Model Code of Conduct sana bahokre Model Code of Conduct sana bahokhibaga loinana government office sing public property sing amasum lanai lamda ayaba yaudana thesinba poster wall painting banner flag na sing kya laukthok bahokre government amasum private property singi wall yeksinba poster thesinba banner federal nasingba thesinbagi thaba satharamba punna lising yankhai mariga sahunga kunga mathoi lauthokre district singda control room sing MCMC complaint monitoring system nasingba activate tokre loina laingak tagi hauji sathariba thabak singi list lakhale laingak ki website singdagi political functionary singi photo na singba lauthokre mauna makata na hai ngasi fawbada lupa lak yankhai gi sanpham phagat pangam khibaga loinana lupa lak
Taraga Mariga point, Hundraga Mari Rongi U, Lupa Crore, Kungataruka point, Sangaga Yang Kagani Rongi Drug Amasum Lupa Crore, 1.41 Rongi Sana Fakre, is that the house where you keep people Missy Yangaga, easy on a high, Lagli was Janawari Kungani forward, road so. Pada yatra cycle bike vehicle rally na sungma pangthok pada ating batamle state disaster management authority na ayaba pibigi matung ina miyo yangkai di pullaga asaw bohol mi pham pangthok pigi ayaba pigani numidang pung nipa ni ayuki pung nipa fawa campaign tawa numit singda rally amasung public meeting na sungma pangthok pa yaroi mikhal mai pak pagi nungai ba phungdok pa khongsa sat pa yaroi mai pak laba mirep aduga miyo ani dagi hena pun ba yaroi Loina Mikhal Mirep Singh election agent oiba polling agent oigada masum counting agent oigada sing vaccine dose ani sona kapthok taba yaroi loina na Mikhal gi mathok pangthok kadoriba media gi miyoi singsu vaccine dose ani sung soi sodana kapthok kadoriba ni hai ken su pausin makata na su phongdorakli magna hai Mikhal sig mari leinana si Bezils amasum 1950 da model code of conduct thugayoga mari leinana case sama kungani thoi lakhi gi manungda ayambana minute sama ki manungda warishin proper ngam khreya hain spali makasa tharak point na to pa mana okram ibobina angak pa phung dokre congress na lenga pai ngai da semlamba imphal gi yeri pok faruga kasum kulen fabu gi lambi si bjp gi home minister amit shah na sangabasi nukning ba phawi haina Congress Legislative Party ki leader okram ewa wina phung dokre wapam si International Congress Manipuna social media ra thagalakpa video footage amada o ibo wina phung dokhibani magna hai diba lambi si Asian Development Bank tigi sorang lupa crore samlirom loan oina lawruga semba loi khrabani numini hena sangduna satlammi hai diba lambi si Congress na lenga pai ngai semduna haujikti pung ani rom dagi hena sangdre magna makha taraduna ADB dagi lupa crore lising amaga satru rom lawruga sema hokraba imphal dagi tamenglong faruga halong kangsup road asi hauzik karamba phibam de lairibagi hainasu wang hanglakli atopa pawmana JDU gi lalan singa January 23 imphal lakadori Janata Dal United ki national president lalan singa yauna party lusing musing January 23 imphal laktuna party gi ticket ki wapam khanagadori and Bihari na party Langthoklamle gi damak legal goeba thabak lokhalagani haina JDU na phongdokre Kaisampat haudam lekta leiba party sig office ta JDU Manipur State Unit ki general secretary Maisnam Dorendro na paumising da hai JDU gi national president gi khongsa da party gi core committee gi mipam pangthok pagaloina na athuba matamda ticket Langthokna ba yabagi oithokpa leire JDU na sit kundagi kungamanga fawda mirep thadokna ba khanari hanispali Makasa tarak point na to pa mana firal yungi yadabagi lainga na piba kana basing lokhat pa haibase democracy bu masak thian mani Mikhal ga mari laina na party gi firal yungi yade haiduna lainga na piba khudong saba polam sing lokhat kani haibase democracy bu masak thian na bu khona bani haina development committee kaksing khunau gi secretary in charge Rishikesh thingnam na phongdokre kaksing khunau thongam ward number 1 da leiba hakchang gi phibam tongalaba adhikari mayum Sobhas Sharma sai hundrada wheelchair khusinabagi thawram mari leinana Rishikesh thingnam na hai Manipur lenga ki social welfare loisang na sinduna ADIP scheme amasum RBPY scheme gi makhara haksang gi phibam tongalaba singgo eba assessment camp ama pangthoki camp adudagi khangatuna adhikari mayum Sobhas Sharma gi yumda BJP gi worker ni haba mi khrana wheelchair ama thilakhi madugi matungda BJP gi worker khra laklaga BJP gi firal ama yungge hairakhi adubu Sobhas gi yumda hana Congress firal yungduna leibana nungai roi haba wafam thamki firal yungge yadrabadi makhoina thilakhiba wheelchair adu makhoida amu pithura o haibagi mawongda wai sejinarakpadagi imung manungna wheelchair adu thindokibagi pau tabadagi development committee gi maikedi wheelchair ama lairaga khusinaki hainasu phongdorakli atopa pawmana Pungkun gamari gi manungda corruption muthatkani Aam Adami Party AAP na Gawada Minister gi damak Amit Palikarbu mire boina puthokre AAP National Convener amasum Delhi Minister Arvind Kejriwal na yum sakisa numita Gawada Party gi warep adu official oina lakthoki ukil oiramadi gi politician oirakhiba Palekarna Mahaki ahan bathabakti AAP na government semagi pungkun gamari gi manungda state government ki manungda corruption muthatpa
aduna oigani hairi government department singi manungda pak sana corruption sathari amasung masi tumina yengduna lairoi haba wakan paujel ama piba tabani haina mana haiki all Goa UNACO heritage zone gi manungda ain gi wangmada saba bangalo ama thugaina ba demand tawdun sathaba hunger strike amada palekarna yaukiba matamaduda Krejwal na mahpu masakhangi bani maki nimit mangani gi hunger strike lusin khraba tungda Krejwal na mahpu thagat ki amasum February 13 gi assembly mikhal gi damak AAP na Santa Cruz Mirep oina mahpu putokhi sagol sunumita pai kiba Krejwal na Goa gi bandari samas na sei humpu hena mayuknar kiba injustice adu AAP na sumthokpa pami haikena su paus na phungdorakli atopa pawmana mangkiba Arunachal Nupa masa phangna ba amuk halakna bada army na Chinese force gi mating nikre sanariba protocol gi matung ina Indian army na mangkiba Miram taron kauba Nupa masa ama makhoi nakanda kadai da leibegi haibedu thina ba masu mak amu halakhan bada China gi People's Liberation Army PLA gi mating nikre haina defense establishment gi likun singna phongdokre Arunachal Pradesh ki upper Sian district India gi lamanung digi masa gi sei taragatere suraba Nupa masa ama PLA na phakre hain state asigi MP Tapirgaon na ngarang haiki Indian Army Nupa masa adugi matang na pau du phangbaga mana masing hekpa masum sadan masakhiba mi ama lambi lamangna khre amasung phangba ngamdri haina pau piduna leiriba mechanism of hotline gi kuthangda PLA da khutakta pau piki haina defense establishment gi likun singna ngasi haiki makhoi gi nakanda miyedu kadaida leibegi haibedu thibina ba masum protocol matung ina makpu amuk halakhan bada PLA gi mating pibina ba haijakre haina likun sing aduna zo haiki thaudu odu Arunachal Pradesh da sangpo turel India manungda sensilakpa maphamadu gi manakta thokibani haina MP Tapirgaon na ngarang haiki China gi nakanda sangpo turel bu Arunachal Pradesh gi manungda siang turel kawi amasum Assam gi manungda na Brahmaputra kawi MP Tapirgaon na thaudu adugi matangda mahakna Home Union Minister of State Nisik Pramanika tasu pau pikre amasum masigi matangda mathau taba thabak lakhot pina ba haijakre haiki September Englishing ani ga kunda PLA na state asigi naha manga phaki amasum sayol amarogi tungda thadukna khi haina supali atopa pawmana Russia na missile ama test tawna ba satellite thuwaikhre yamna sathina khudong thiningai ni China Handak pangthokiba Russian anti-satellite missile test amana thoanba masjid makai mayam amagi manungdagi amaga Chinese satellite amaga thengainaramga dore haina state media na phongdokre Moscow na missile test aduda November da makhoigi ariba satellite singi manungdagi ama thuwahi maduna prithvi gi orbit ki akoibada space ki masjid makai sandokibadagi international bu sonki masjid makai singi cloud ama thoan kiba amasum international space station gi crew bu tangai fadana nanthukna ba thabak lakhot hankiba khudong thiningai oiraba amasum mathau masakhangdaba ama pangthokpagi damak Moscow bu US officials singna maral sikhi adubu Russia na duguma wafam singa dubu kaktat ki amasum space debris singna khudong thiba mathwali haibadu yakidi adubu Chinese satellite amaga thokiba anoba thaudo amadi atopa amani haikhenasu pawsna makhatana phongdorakli Makasa tharakpoina to papaw mana telepathy amasum khurai ahungai gi historical monument site ki watho civil judge na watup naraktri ba fawbudi high court na status quada thamna bakhan kre high court na high khurai ahung pungbu state protected historical site oina laukthokpada ko na khut thingjeloi adubu civil judge na atupa matamda dispose tawgadabani adungai kumjai inglising amaga sanipan maudraga mathoida thokiba Anglo Manipur land gi mamang kumja English nga maga sanipan humdraga ni thoida matamadugi Manipur gi ningthauna khurai telepathy da leiba tele community da Mahabir Mandir complex sanabagi damak piramba maphambu Manipur lenga ki maikairigi khurai ahongai state protected historical site amani haiduna langthorakle hairaduna High Court of Manipur file torkiba sei taragamari rom suraklaba ama yauna apunma case ahuma ko na dispose tawkibaga loinana Party punamakta sayenariba maphamadu status quada thamnaba direction pirakpaga loinana mafam asigi matangda panduna lairiba case ki wayel athuba matamda loisinanaba civil judge senior division number 2 Impal East da direction pikre hain su phungdorakli
Telepati gi mafam asibu khurai ahongai gi historical monument site ni haidun lengana lakthokibabu singnaraktu ngasidagi ne sei taraga mari rom gi mamang kumja English ngani gi nipanda writ petition civil number 151 of 2008 matamadu gi Guwahati High Court Imphal bench ta wakalakibani petition asina ahan boiraga watho asigi mari leinana makhatana wakatna rakhiba petition singda WPC number 857 of 2014 amasum 124 of 2015 ni Guwahati High Court Imphal bench yauna High Court wakalakiba petition ahumaki petitioner singna Porampat PS ki manungsana lariba Sri Mahabir Mandir Telepati Sebat ki president Bhagawati Prasad say hundraga matu apokpale kidraba Ram Topesor Sahu amasum Baisia Youth Club register number 1126 of 1972 gi maki digi Sitaram Sahu sayang kay apokpale kidraba Baliram Sahuni haina sufung dorakli makasa tarak point na to papaw na Bangladesh ki actress Raima Islam Simu Mapuro ibana hatpo iramle Dhaka gi sidai da leba mafam amada makhong mukhut kaklaba asibu haksang oina fangkiba Bangladesh ki actress Raima Islam Simu gi mapuro ibana maki loina bi actress adu mahna hatpani haina phongdorakle haina to police official amana hairi Dhaka district ki superintendent of police ASP Maruf Hossain Sadar agency da phongdorakpada miyar adu gi matangda victim mapuroiba Khandaker Sakhawat Alim Nobel na Police tak miyar adu gi maral yaza krema sumaki luna bibu harpada maki marup SMY Farhana mapu mating pangki haina su lithorakle Police na ki madudi Nobel na simubu hatki amasum Farhana mapu asibak sang adu lot pada mating pangki sarukaya thokna tongana tarab haksang adu hokibu ningthoka bagi nungthilda Kereganjaki Eliapur area da leiba Hazatpur Thonga naknaba lambi gi nakalda bora ani da yauraga lairambani haksang adu Dhaka gi Midford Hospital da simugi mabung Sahidul Islam Khokona identify tawki amasum simugi haksang fanglaba matungda Nobel amasum Farhat detain tawbaga loinana capital gi Kerani Ganja police station da puki haina su pawsna phongdorakli ASP ni hai makhoi ani haujuk police custody lairi makhoi gi mayuk ta case ma register tawrei actress Simu maki mapuroiba masum masa ani ga loinana Green Road Dhaka da lebani mak numaizu numita mayum thadokibadagi halakidabani mak halakidabaga mari leinana Nobel na ningthokaba numita Kalabagan police station na complaint ama file toki actress Simu ahan boina kumja English nga maga samapan maudraga ni panda Wartaman haiba film da kunki madudagi mak film kunga manga da thabak tokri mak Bangladesh Film Artist Association gi associate member amani hain supali Lushilakpoi na to pamarueba paukhra na Nupi ama mayumdagi thokibedagi hanjilaktre Senapati New Karongdagi Chandra Kumar Raya sahi nifugi loinabi Sarita Raya sai kunthra ka tare asi yumdagi thokibedagi hanjilaktre magna yumdagi thokiba matamda gray masugi jeans khongrau amadi light blue masugi t-shirt ama litki mak fit mangarum wangi masam sangi sendalaba tonglaga thoki identification ma oina manada nakhun hum huli presna mahaki mapurobigi contact number 8787589151 da wari sabadagi phangba pawgi matungina nupi asi haukiba tang taraga teret ki nungthil pung ani makhairom taba matamna Senapati New Karong leiba maki yumdagi nupi asigi mapam oiriba kangpokpi da satkani haina kapthukibani adumapu numidang wairam pung manga tarba faw I paw amata piraktabadagi makna maki nupi da phone tawruba matamda phone adu switch off leramki madudagi makna nupi gi imung manungda phone tawduna hangruba matamda maki nupi asi mapam da yorokti haibisi khangmangamki Mana tuan miyai kya dagi pau long nova matamda nupi asi kuntraga mari shuba AR gi personal amada CN kre haibagi saurakpa likhun ama phangmangapki thaudu osigi matangda mapuroiba oiriba Chandra Kumar na Senapati police da missing report ama pishin kre hari kanagumba miyai sina nupi asi bu thengnabi bataraga ri manak nakpa police station pau pibiu haina su phongdorakli makasa tarakpoi na to papawam ex minister Shyam Kumar gi worker sing na akia khang pirakre
लाखदोरिबा तरागनिथु सुबा विधान सभा मिखल अंद्रो केंद्र की इंटेंडिंग कैंडिडेट ओइरिबा लौरेमम संजोय की मयुमदा हुइकप की इमा इबेल मदी एल संजोय की वॉकर खरना अथेनपो थिन्नबगी लंबीदे एक्स मिनिस्टर टी एस श्याम कुमार की वॉकर सिंगना अयत अपन पीबु लोइनना आखी अखंग पीखरे हाइना अंखा जीपी वार्ड नंबर 7 की मेंबर थांगजम बिनोयना फोंदोखरे हिरामदुगी मतंग नंगासी येरिपोक यम्बीएम न पांथोकिबा पावमिसिंग उनबमदा वार्ड मेंबर थांगजम बिनोयना मखाताना हाय ngarang ayuk pung mapalom tabda andro kendra gi intending candidate lauremam sanjoy gi mayumda huikap ta lairiba ima ibel singna athen pot thinba satpegi lambida ex minister Shyam Kumar gi worker kun kuntra romna ayet pi khiba ga loinana saruk yariba sing har ken haina akia khang pi khibani loinana thaudo aduga mari lainana social media da share tawraga di hat kani gari thugai gani haina kianba gi mathakta haukiba ehing aduda amu hana sanjoy gi worker khara gi mayumda sangduna ngasi January 10 gi ayuk pung 3 tabada huikap maya lekai da leiba community hall da tholakadabani haibna singba akhi akhangi akan mathawong kya sathaki maduna maram oiraga huikap ta leiba nupi angang sing mi paiba ma poknare haina su fogdorakli aduga thaudo aduga mari lainana Department sing the Yingsin Bagulina section Tarang Lokapiu, Amari Taudo Dugamari Lenin Andropolis stations report Amatangat Crazy Wadi. Pau Silusilak Point at Topapoxi Madanasumna Fongli, Court of Conduct Sanakrabamatung Lupa Kuror, Kunganipan, Kungamapalungi, Sielamasum Polam Sing for Cray, February Kungatereki election numit Hongdopina Bakan Cray, CEO. Haukiba January Nipan, Manipur Mikhali model Court of Conduct Sanakraba Matunda Ngarang forward Manipur Tuan Mapam Kadagi, Lupakur Kunganipan, Kungamapalungi, Sielamasum, Polam Kiaman, Forgat Pangamle, February Kungatereta Pangtokani, Hadiba Ahanba Tangaki election Matamasi, Miyangi Apama Matungina, Hongdopinaba, Election Commission of India, Aibasirul Tadr Khan Krana, Sib Electoral Officer, CEO, Manipur Rajesh Agawal Fondokre. Lushilak point of Mapalam gi oiba paukra memna tentak na thamjaram gi Pakistan gi Lahore da bom pukai bi thaudok ta mi ahum sire kullom hena sokle Pakistan gi Lahore da bom pukai ki bi thaudok ta mi ahum sire duga kullom henbana asu apan nangle haina official report ama gi matung ina fongdokli police na thoki ba thaudo adu gi matang da hari badi time device ama sizinaraga bom adu pukai hen kibani bom pukai hibagi thaudo thokliba mafam adu India gi posai singi woliba mafam amani Lahore police ki spokesperson oiriba Rana Arifansu bom pukai hibagi thaudo adu da mi ahum sere haibadu confirm tawre amadi manak nakpadu lairiba dukan amadi building kya gi thong thonau gi mingsel singsu amang ata thokli Pan Mandi gi manak nakpa area da bom pukai bagi thaudo adu thokibani hausi phaw gi onadi bom pukai hiba thaudo adu gi matang na kanagum lup amata na claim torpa letri ai khoina bom pukai hiba thaudo adu gi matang na sap saba khangdo na thijin humjin ba hore asok pasing hospital pukhatuna laikatnari haina deputy inspector general of police operation Dr Muhammad Abidna permission phungdokre bom pukai hiba gi thaudo thokpa madu da sauna kom tau khiba ga loinana time device amadi sizinarangani haibagi thajaba wapam lairi counter terrorism department amadi bomb disposal squad ki official singa thaudok thopam da sangchinduna bomb pukha ki badugi matangna kupna yengsili hairian su pausna su makhatana fongdorakli eduga tentakna atopa pawmana Russia na Ukraine landa silakani thajaba lairi Russia na Ukraine landa silakpa yana lairi haina US president Biden gi mekeri gi fongdokre Ukraine gi Taina bangam kai paring de lanmi lak amarum hena thomjinduna thamlibasi Ukraine da landashina na hona bani lawi haina President Biden fongdokre mana hakibada Unification Numita press conference amada haidibadi maki thajaba wafam da Ukraine da Russia gi lanmi sing landashilagani haibasi se na thajai US amadi masigi European Alliance singa punna khanaraga Russia bu economy gi sathiba phal ama mayuk ngaragani Ukraine karigumba landa thoklabadi Russia na madugi maruiba daita adu lawgani habigi sapsana thajba lai haidi henasu fongdorakri Putin na Ukraine cyber attack sathaba tarabadi madu aikhoina sap mana mono attack adu sathagani US ki makok thongba official singna di Putin na satharakpa yana lairiba thorang sing adu thingnana bu warning tokre Russia ki official singna di Ukraine landa sinabagi thorang tobo leiti haina fongdoki Biden gi meke digi su Ukraine attack satharakpa matamda NATO ga loinana punna thengnaduna khanamina gane so hairi mara sida European government kharadi Russia gi mathakta khut thabada nungnang bu utkre hairi henasu pausna fongdorakli
ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡꯁꯨ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ